पाउ पिजरी यूनियन होम मिनिस्टर अमित शाह अमसुंग चीफ मिनिस्टर वाई खेमचांग उनदुना वारी सानख्रे सिरसी PIRB battalion ama hangbada ayaba pirakre Imphal East District ki Lamlai Police Station yamanung chana laiba sanasabi thamna pokpi tamna kukini chungnaba mioi kharana nongmai kaplakre amadi sterasi ki tongan ba mafam singdagi aina thingkraba lawlahulu mari gi active gather mari fagat pangamkhre Kurumzari, MAMI TV News Update Meeting Tabiri Basingbu, NANDRANI THONGAM na taram na oksari, pau sandok na pizari. Kudaki oina Delhi da lak na bakawrakiba, Chief Minister Y. Khemchan ngarang, ayuk pung taramatoy minute kuntrarom taba matamda, Parliament House Complex da Union Home Minister Amit Shah ga unakre. Sarasigi hauji ko diba law and order gi matangda wari sanaba ga loinana Manipur nupi khaktagi oina Indian Reserve Battalion ama hangdokna bagi ayaba Union Home Minister Amit Shah na pirakre haidi athuba matamda nupi IRB Battalion chani pangi mathakta launa bagi thabaksu paikhat kadawri khongchat aduda Manipur gi Home Commissioner Ashok Kumar su saruk yakhe adumaku ngasi wari sanakhiba aduda haujik anoba lenga gasigi hangduna leiriba Minister Taret ki fam asi athuba matamda mention gani haibagi thazabadi leitri Minister expansion tawbada center ki maikaidagi wafam aba pau phongdorakpa leitri haina thazabaya ba pau mana hairi Imphal East District ki Lamlai Police Station yamanung janalaiba sanasabi thamna pokpi tamna kukini chingnaba mioi khamai kaplakre thaudoga singarang nungchilpung ahunga minute kuntra dagina mari fawba marakta thokibani hairi nongmai makhol tabada khul anisigi khunja sing mi paiba pongnakhrabasu makhoina karigidamak nongmai kaplakpano haiba chapchana khangba ngamkhidri thaudoga sida mioi amata Sterasigi tongan ba mafam singdagi aina thingkraba laulholu mari ge active cadre mari fagat pangamkhre hairi police ki pawmagi matung inna mamang tha March kuntra ga mathoida Manipur police na senkhai thumkhai tawbada chena bani haiba laulholu pripa ki active cadre ama Imphal West ki Wangoi police station ye manung chena laiba Thongkhong Lakshmi Bazar dagi fare hairi faraba mioi adudi Kavir Khan Elias Rohit Chahi Kungataru District Sima ki Paubitek Muslim dagini Mangon dagi sim aniga loinana mobile phone ama fagatle hairi numira simak tada security force na RPF PLA gi active cadre ama Imphal East ki Haingang police station gi manung chana laiba Khawaisoi area dagi fare hairi faraba mioi adudi Nepram Lemba Maitai Elias Tomba Chahi Kungamari District Sima ki Nongada Santipur Makhalai kai dagini hairi hairi banumira sida KCP MFL gi
Kedor amasu Kongpal Kongkham Laikai fare haidi. Faraba mioi adudi Leima Pokpam Sanjit Singh, Elias Naubi Chahi Yankaiga Mari, Kurai Thangjam Laikai, Leima Pokpam Laidaktagini haidi. Amaromda Ngarang KCP Apun Bagi Active Gather Ama, Lamlai area dagi fare haidi. Faraba mioi adudi Laishom Dandan Maitei, Elias Nganba, Chahi Taraga Mapan, Yorbung Kuno dagini haidi. Manipur Police Control na Thadorakpa Jerol Amagi Matung Inna National Highway 37 Imphal Jiribam Lambida Lamdamasigi Tangai Fadana Nong Mada Changraba Yadraba Pochai Pudana Lakpa Gari Chani Yankaiga Mari Haidi Balambia Sida Apan Bayaudana Pusilakre Makatana Pochai Pusilakpada Kudong Tiba Toktana Bagidamak Chinganingai Oibama Fam Singda Security Force na Kanba Jackson Tarang Lakhatki Manipur District Pumna Makta Pamdaba Thaudok Thoktana Bagidamak Ching Amasung Tamda Puna Checkpoint Chamagatara Manga Hangduna Acharawong Sing Check Chataki Adubu Mioi Amata Dijen Taukide Hairi Maliam na Sakhang Naraba Bharata Dr. Bhim Rao Ambedkar gi Chamaga Kuntra Manga Suba Mapok Thauranga Mari Lainana Tongan ba Hiram Singda Mathau Ningthina Thabak Tauriba Mioi Singda Pading Naina Pangthorakpa Pungning Thaugatpagi Saruk Ama Oina Award Pinaba Khalakpada Manipurdagi Saknairaba Mioi Kungamari Yaurakle Haina Dalit Sahitya Academy Manipurna Thadorakpa Jerol Amada Phongdorakli Manasing asi Chatliba Tha April 10 da State Guest House Sanjenthong Imphal da Pangthokadaba Dr. Ambedkar gi Chamaga Kuntra Manga Suba Mapok Numit Palan Hogdokpagi Thauramda Saideng Saidunaba Amaga Loinana Yanthokani Akupa Moral Mobile number 700578012 tagi Kangbiba Yagani Haina Jerolasina Makata Rakli Paugi Marakta na Tianba Break Amatang Lominasi Give him a key, you know. As a become Sige yung say, next time, tinacheksin na laksil ako tamang ba ni ne? Tatarang say, juha habag ang takita po. Asum na, mayam na machalbog na option lugum. Masige yung masibu, asuya nga ko kada batagi. Next time, tinangapseli. Next time, or habating matok na nabasim mani. Zaman technology siya naman na concrete katok na tinaba matanda. Kapag ang mukha na hanggal at late. Next time, strength is in the quick. Breaking Matungda Taramno Okchari, Makataba Pau Pizari. Security Force Nangarang, Thobal District, Hairok Part 2, Kangabok Mahadev Ching area Dagi, Kulaika, Fagat Pangam Krehaidi, Fagalaba Kulai Sing Adudi 36 hand grenade Ani, Tongan ba Nong Maigi, Magazine Manga Amadi, Tongan ba Calivrigi Maru, Nising Ani, Jahum, Marifutaran Nipani Haidi. Guinness World Record Thamduna Maliamda Sakta Kiba Sambalai Sekpilgi Nifuga Taruk Anniversary of World Record Cum Annual Foundation Day of Sambalai Sekpil School SSS School Asida Pangthokre Thoram Aduda Sambalai Sekpil School Gi Advisor Loinana Kumbi College Ki Retired Vice Principal KH Gyani Vusan Sambalai Sekpil School Gi Principal N Ibohal Imagi Mairagi President TH Sujata Ukul District Nungau Village Tagi KH Zoisi Ngalung Sambalai Sekpil Statue Gi Sculpture K Pavitragi Loinabi K Laibaklai Amadi Sambalai Sekpil School Gi Founder Architect Loinana Guinness World Record Holder Moirang Tem Okendrona Athoiba Mitunglen Oina Saruk Yaki Thoram Aduda Ibudau Pakhang Bagi Saktam Amasu Maikum Hangdoki Amadi Sambalai Sekpil Gi Akangba Upalda Miyamna Lay Katuna Ikai Kumnaba Utki Thoram Aduga Mari Lainana TH Sujatana Phongdokhibada Sambalai Sekpil School Asida Manipurda Chatnariba Mahaitam-bagi Maong Dagi Top-topa Maong Amada Mahaitam-bibagi Maong Uri Hairaduna Tungda Masak Naiba Mahairoi Kaya
पुथोरक्पा स्कूल अमा सोइदना ओइरखिगनि थाजै सुजाताना मणिपुरदा थोकलिबा थौदोक वाथोकसिंगी matangda wa ngangnaduna hai Manipurda lanjinariba mioising masa masagi mayumda hanjinnadri IDP sing asina masa masagi mayumda hana hanjannanaba honagadabani NRC tawduna illegal immigrants sing khandoklaba matungda census tawgadabani masigi damak aikhoi jab manana lepminaba mathau tai Manipur tungi laibagasi aikhoi gi miyamna jab chana handak semdok haudragadi matum semdokpa yaroi lakadoriba mikhalasida laibak ta sengna nungsiba miyamgi damak khanba mirep khalhaurasi Manipur kalasi haiki हाइगदबदी सेंसस तौबई सुया याग्रोय सेंसस हेक तौगे नमना सेप्टेम्बर तांग अमा लेपकपनी मधु अफै तोहदन बहुलसी मधु की तौगे हारगना अफैगी लेरिबा आईडीपी बोथ साइड हाइबदी अफैगी सिदा लाइबदो बोयरोन ब चलालो बोयगी लाइबसे सिदा लेहलो मधु को मम्याम तो रोय मंगमकांदा हाईवे हंदोपिरो को चसरगे आनेगी फ्री द चलंबा स्वाइदगी लासु बस तो गुवाहाटी और बस लोंग बदो अदु मागी लाइफ तो हेलो अदु काना सेंसस तो हाना मुंगा ब मे याव दि यारोयबा मोइदि मुंगा बा याव द्रगदी थबक तो दब मी ngатani aduna khoina nungai de yum dai cha su yo lai se hai targadi mathang gi election da amuka su hanna haijage mathang gi election da di lobi yo paisa pira kosu to bo to thada ba chang ba di mo mu roidana kana na falga no si legi base na khallaga maduda thok long nam jalamu adum tumi na thoro yare lo re dum pesa gi lo ba piram pa lo lo adu ka list tu da le ngani kumbi ge suma sugana adu ka miyam le ra bani khangani da na to mo ba to mo ne du khum do mo adu ka dum la oyum da kara ke du juno na da du to de hala ya pote democracy rightly pesa pira ka di se mi gi lo Priyanka Gandhi na himanta funduna ngangladuna imung abada Assam lut tauri haikre Congress leader Priyanka Gandhi vadarda ngasi Assam gi Chief Minister Himanta Biswa Sarma da hunduna ngangladuna imung ama khakna resource marang kaina leidiba serasida lut tauri miyam gi karisu leitre haina marasi bawafam ama phongdokre Vadrana Mikhal gi rally amada wang ngangladuna Vadrana BJP na luchingba NDA government asina miyamda aki tuzung nanghanduna sasan tauri haina PM Narendra Modi amadi CM Sharma asi pangdabani haina attack tawkhre opposition leader amasung party ki candidate Deva Varta Saikya Saugatuna Najirada pangthokiba Mikhal gi rally amada wangangladuna mahakna Modi da attack tawraduna mahagasi US ki makhada thabak tawre haina marasi ki amasung Assam da imung amada pumnamak lut tawri haina marasi ki Mizal Laichotna maram oiduna Bangladesh sinba thungna yamna nungnangba poknare thaudoga sida sikhiba mi masik nifuga mari yaukre amasung haukiba pung kun mari khaktada angang mari sikre haina pawgi source sing na hairi haukiba pung kun mari asida Rajdhani Medical College Hospital RMCS khaktada mizal ni haina thazaba Marifutara ni pan emit tawki haina hospital asigi spokesman Shankar ke Biswas na phongdokhi Bangladesh ki Porthom Alogi Pauche ki report matung inna mamangda palamba Muhammad Yunus ki luchingba maraki sarkar na lauramba firep khara maram oiduna makha gi vaccine sing laibada yamna thengthakre hairi vaccine thadorakpada gap laiba amasung angang kayagi EPL expanded program on
Bangladesh ki Porthon Alogi Pauchi ki report matung inna mamangda palamba Muhammad Yunisna luchingba maraki sarkana lauramba mirep kharada maram oiduna makhal makhagi vaccine sing laibada yamna thengthakre hairi vaccine thadorakpada gap laiba amasung angang kayagi EPI expanded program on immunization him mapanda laikhiba natraga dosuna thadokhidaba maramna laichar asi sandorakhibani haina experts singna haiki Bihar ki Nalanda district ta ngarang mandir kiba nesinabagi thodok amada yamdrabada lining bani pansire aduga atopa mangana sokle hairi pawgi likhuna magi matung inna bipting sing adu ayambana nupi singni haina official singna phongdorakli laibak thiba thodok adu sitala mata mandirda mamang thagi mars kunthra mathogi ayukta masing yamlaba lining ba kaya laksin badagi thokibani haina officer amana haiki district administration gi official amasung police personnel singna mafam aduda changsinduna rescue gi thabak chathaki Bihar gi chief minister Nitish Kumarna nesinabada laikhidraba singi mafamda awaba phongdokpaga loinana laikhidraba singi imung manungda excrescere piragani haina lauthokre hairi laikhidraba singi imung manungda khudakta lupa lakh taruk ki senfam excrescere oina piragani loinana sokliba sing adu ningthina layeng naba official singda khanghankre haina CM office CMO na thadorakpa chewal amana khanghalakli loinana Prime Minister na laikhidraba singi imung manungda lupa lakh ani aduga asokpa singdana lupa lising yangkhay piragani haina lauthokre President Draupadi Murmu amasung Prime Minister Narendra Modi na thodok aduda laikhidraba singi mafamda awaba phongdokpaga loinana soklaba sing adu athuba matamda phagatpa oirasanu haina paujil pikhi nakal amaromda Bihar gi opposition leader Tejwi Yadavna thodok adu laingangna soibadagi thokhibani haina mara sirakli hairi Aroibada maroiba paw amukhana pizari Union Home Minister Amit Shah amasung Chief Minister Y Khemchandga unaduna wari sanakre State ARB battalion ama hangbada ayaba pirakre Imphal East District Lamlai Police Station himanung chana laiba sanasabi thamna pokpi tamna kokini chungnaba myoi kharana nomai kablakre Amadi state asigi tongan ba mafam singdagi aina thingkraba laulholuk mari gi active cadre mari pagat pangamkhre Hojiki oina di MAMI TV na sandok jaba news update loisinjare makha taba pawgi damak miding taduna laibiyo